Nakalabaromda Manipur erang asigi core issues sing matangda parliament ki chathariba session asida opposition Mapung Phaana Wapham Phongdokpa Ngamdre haina Sagolben Assembly constituency ki MLA RK Imo na maral seerakli. Social media X ta thagalakpa post amada akhatnaba opposition gi maming di pandana MLA RK Imo na hai illegal immigrant su amasuk NRC yauna erang asigi core issues sing chathariba mifam asida opposition gi maike degi ningthi na thamba ngamdre. Parliament ki session asi TV debate natraga election campaign na day madugi mahutta lebak asigi miya mamangda Manipur gi core issue sing puthoktuna khanghangadabani opposition gi maike degi Manipur gi matangda phongdokhiba du phazaraba election gi space ne parliament opposition gi luchingba singna lenga ki asoiba aranba khaktama puthoktuna wangangli madugi mahutta issue sigi warashin purakna ba center lenga ta suggestion bibiu haina appeal tawki Panbayai chathariba parliament session da ngarang Manipuri ki Lok Sabha ki Congress MP Dr. Angom Chabi mo lokoi jamna state asigi erang asigi matang na mahaki Wapham Phongdokpa bane.